Bible-da ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯗ ꯋꯥꯁꯛ ꯄꯤꯕꯁꯦ ꯋꯥꯁꯛ ꯌꯥꯝꯃꯦ ꯈꯜꯂꯨꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯋꯥꯁꯛ 8,000ꯇꯒꯤꯅ 9,000ꯐꯥꯎꯀꯤ ꯃꯌꯥꯗ ꯂꯩ ꯑꯁꯨꯛ ꯌꯥꯝꯕ ꯋꯥꯁꯛ ꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯇꯣꯞ-ꯑꯇꯣꯞꯄ ꯙꯔꯃꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯁꯛ ꯄꯤꯕ ꯑꯁꯨꯛ ꯌꯥꯝꯕ ꯋꯥꯁꯛ ꯄꯤꯕꯁꯦ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯁꯛꯄꯁꯦ ꯂꯩꯇꯦ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕꯗ ꯑꯣꯏꯒꯦꯔꯥ ꯃꯤꯑꯣꯏꯕꯗ ꯑꯣꯏꯒꯦꯔꯥ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯈꯟꯅ ꯊꯧꯅ ꯑꯇꯣꯞꯄꯗ ꯋꯥꯁꯛ ꯄꯤꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯎꯕ ꯐꯪꯕꯁꯤ ꯀꯩꯅꯣ ꯋꯥꯁꯛ 8,000ꯇꯒꯤꯅ 9,000ꯐꯥꯎꯒꯤ ꯃꯌꯥꯗ ꯑꯩꯈꯣꯏꯅ ꯋꯥꯁꯛ ꯄꯤꯕ ꯂꯩ ꯑꯗꯣ ꯋꯥꯁꯛ ꯄꯤꯕꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯥꯟꯗ ꯊꯦꯡꯅꯈꯤꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯇꯪ ꯐꯖꯅ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯗꯤ ꯇꯣꯟꯊꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯁꯣꯟꯕꯅꯤ ꯀꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤ ꯄꯥꯡꯒꯜꯂꯕ ꯇꯥꯏꯕꯪꯄꯥꯛ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯁꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯀꯩ ꯄ꯭ꯔꯣꯃꯤꯁ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯅ ꯑꯗꯣ ꯄ꯭ꯔꯣꯃꯤꯁ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯁꯛ ꯄꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯋꯥꯁꯛ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯋꯥꯁꯛ ꯑꯃꯈꯛ ꯌꯦꯡꯃꯤꯟꯅꯒꯅꯤ ꯕꯥꯏꯕꯜꯗ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ 2026ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯆꯍꯤꯁꯦ ꯆꯪꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯅꯪ ꯑꯩꯒꯤ ꯃꯐꯝꯗ ꯀꯔꯤ ꯋꯥꯁꯛ ꯄꯤꯕꯗꯨ ꯂꯩꯕꯒꯦ ꯑꯗꯨ ꯏꯁꯣꯔꯒꯤ ꯍꯥꯏꯗꯤ ꯄꯥꯡꯒꯜꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯆꯍꯤꯁꯦ ꯀꯃꯥꯏꯅ ꯆꯪꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯕꯥꯏꯕꯜ ꯚꯔꯁ ꯑꯃꯈꯛ ꯄꯥꯒꯦ ꯃꯗꯨꯗꯤ ꯃꯁꯤꯡ ꯊꯤꯕ 19:53ꯗ ꯏꯔꯒ ꯂꯩ ꯏꯁꯣꯔꯗꯤ ꯃꯤꯅꯝꯒꯗꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯅꯝꯕꯔꯁ 23:19ꯅꯤ ꯃꯍꯥꯛꯇꯤ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯕꯤꯔꯣꯏꯗ꯭ꯔꯥ ꯃꯍꯥꯛꯅ ꯉꯥꯡꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯣꯛꯍꯜꯂꯣꯏꯗ꯭ꯔꯥꯅ ꯃꯥꯅ ꯁꯤꯗꯩꯗ ꯅꯝꯕꯔꯁ 23:9 ꯌꯥꯝ ꯐꯖꯩ ꯏꯁꯣꯔꯗꯤ ꯃꯤꯅꯝꯒꯗꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯃꯤꯅꯝꯕ ꯉꯥꯡꯉꯤ ꯄꯥꯁꯇꯔ ꯃꯤꯁꯅꯔꯤ ꯇꯣꯉꯥꯟꯕꯁꯤꯡꯁꯨ ꯑꯗꯨꯝ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯃꯤꯅꯝꯕ ꯂꯣꯏꯅ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯏꯁꯔꯥꯑꯦꯜ ꯃꯆꯥꯁꯤꯡꯗ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩꯗꯤ ꯅꯣꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯒꯨꯝꯕ ꯅꯠꯇꯦ ꯑꯗ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯆꯤꯟꯊꯤꯔꯣꯏ ꯑꯩꯅ ꯋꯥꯟꯁ ꯍꯥꯏꯈꯤꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯗꯤ ꯇꯧꯒꯅꯤ ꯍꯥꯏ ꯃꯥ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯁꯣꯔꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯤꯟꯊꯤꯕ ꯉꯥꯡꯗ꯭ꯔꯤ ꯑꯗꯨ ꯇꯨꯡꯗꯁꯨ ꯉꯥꯡꯉꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯖꯕ ꯌꯥꯏꯑꯅ ꯂꯧꯋꯦ ꯀꯣ ꯖꯤꯁꯨ ꯃꯁꯥꯃꯛꯅꯁꯨ ꯑꯩꯗꯤ ꯑꯆꯨꯝꯕꯗꯨꯅꯤꯅ ꯑꯩꯈꯣꯏꯅ ꯖꯣꯟꯗ ꯎꯕ ꯐꯪꯉꯤ ꯍꯥꯏꯗꯤ ꯏꯁꯣꯔ ꯖꯤꯁꯨ ꯃꯁꯥꯃꯛꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯁꯦ ꯑꯆꯨꯝꯕꯗꯨꯅꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯇꯥꯏꯕꯪ ꯃꯤꯗꯤ ꯑꯔꯥꯟꯕ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯁꯤ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯑꯆꯨꯝꯕ ꯑꯩꯗꯤ ꯆꯤꯟꯊꯤꯕ ꯇꯥꯏꯕꯪ ꯃꯤꯗꯧꯅ ꯆꯤꯟꯊꯤꯒꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯉꯤ ꯍꯥꯏꯁꯦ ꯑꯗꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯗꯤ ꯆꯤꯟꯊꯤꯕ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯊꯥꯖ ꯇꯥꯔꯒꯗꯤ ꯕꯥꯏꯕꯜꯁꯦ ꯆꯨꯝꯃꯤꯀꯣ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤꯁꯦ ꯏꯁꯣꯔꯗꯤ ꯆꯤꯟꯊꯤꯗꯦ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯤꯟꯊꯤꯔꯣꯏ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯋꯥꯁꯛ 8,000ꯇꯒꯤꯅ 9,000ꯐꯥꯎ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯊꯥꯖꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯋꯥꯁꯛ ꯄꯤꯔꯤꯁꯦ ꯃꯥꯗꯤ ꯆꯤꯟꯊꯤꯗꯕꯅꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯊꯨꯡꯍꯟꯕꯤꯒꯅꯤꯀꯣ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯅꯝꯕꯔꯁ 23:19ꯒꯤꯁꯦ ꯃꯁꯤꯡ ꯊꯤꯕ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯔꯤꯕ ꯋꯥꯂꯦꯝꯅꯕꯒꯤ ꯂꯥꯏꯔꯤꯛꯀꯤ 19:53 ꯏꯁꯣꯔꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤꯗꯧꯅ ꯃꯆꯤꯟ ꯊꯤꯕ ꯅꯠꯇꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯊꯝꯃꯦ ꯍꯥꯏꯔꯒꯀꯣ ꯋꯥꯁꯛ ꯑꯃꯈꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨ ꯋꯥꯁꯛꯇꯣ ꯑꯩ ꯄꯥꯔꯒꯦꯀꯣ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯗꯤ ꯏꯟꯊꯣꯛꯂꯣꯏ ꯁꯤꯒꯤ ꯋꯥꯁꯛꯁꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯗꯤ ꯏꯟꯊꯣꯛꯂꯣꯏ ꯏꯁꯣꯔꯒꯤ ꯋꯥꯁꯛꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕ ꯌꯥꯏ ꯃꯥꯗꯤ ꯃꯆꯤꯟ ꯊꯤꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯈꯪꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯐꯖꯕ ꯋꯥꯁꯛ ꯑꯃꯈꯛ ꯑꯩꯅ ꯂꯧꯈꯠꯆꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯗꯤ ꯏꯟꯊꯣꯛꯂꯣꯏ ꯃꯁꯤ ꯋꯥꯁꯛꯁꯦ ꯃꯌꯥꯝ ꯀꯗꯥꯏꯗ ꯌꯥꯎꯋꯦ ꯀꯗꯥꯏꯗ ꯌꯥꯎꯔꯝꯗꯧ ꯃꯥꯟꯒꯦ ꯕꯥꯏꯕꯜꯗ ꯑꯥꯏꯗꯤꯌꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯤꯒꯤ ꯋꯥꯁꯛꯁꯦ ꯀꯗꯥꯏꯋꯥꯏꯗ ꯐꯪꯒꯦ ꯀꯗꯥꯏꯋꯥꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯩ
ꯁꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜꯒꯤ ꯑꯍꯥꯟꯕ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯥꯏꯔꯣꯟ ꯄꯗꯨ 19ꯒꯤ ꯄꯗ 15ꯗꯀꯣ ꯑꯩ ꯄꯥꯔꯛꯀꯦ ꯌꯦꯡꯉꯨ ꯑꯩꯅ ꯅꯍꯥꯛꯄꯨ ꯂꯣꯏꯅꯕꯤꯔꯤ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩꯅ ꯊꯨꯡꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯣꯏ ꯃꯁꯤꯒꯤ ꯍꯥꯟꯅ ꯏꯁꯣꯔꯅ ꯁꯛꯈꯤꯕ ꯋꯥꯁꯛꯁꯦ ꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯁꯛꯄꯤꯕ ꯑꯃꯅꯤꯀꯣ ꯀꯅꯥꯗ ꯃꯌꯥꯝ ꯁꯛꯑꯝꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯋꯥꯁꯛꯄꯤꯕꯁꯦ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯁꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯔꯦꯚꯦꯂꯦꯁꯟ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯁꯤ ꯀꯅꯥꯅꯣ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥꯅ ꯃꯤꯑꯣꯏꯕꯕꯨ ꯀꯔꯝꯃꯥꯏꯅ ꯂꯣꯏꯅꯕꯤꯕꯒꯤ ꯍꯥꯏꯕꯒꯤ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯋꯥꯁꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯁꯣꯔ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯒꯤ ꯍꯥꯟꯕ ꯐꯣꯡꯗꯣꯛꯄꯤꯕꯒꯤ ꯋꯥꯁꯛꯁꯦ ꯀꯗꯥꯏꯗ ꯎꯕ ꯐꯪꯕꯅꯣ ꯀꯅꯥꯗ ꯇꯧꯕꯅꯣ ꯍꯥꯏꯒꯅꯤ ꯍꯥꯟꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯖꯥꯀꯣꯕꯇꯅꯦꯕ ꯃꯥꯅ ꯏꯁꯣꯔꯅ ꯋꯥꯁꯛꯏꯁꯦ ꯀꯃꯥꯏꯅ ꯋꯥꯁꯛꯄꯤꯕꯅꯣ ꯍꯥꯏꯒꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯏꯟꯊꯣꯛꯄꯤꯔꯣꯏ ꯑꯗꯨ ꯖꯥꯀꯣꯕꯀꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯇꯧꯕꯤꯒꯅꯤ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯋꯥꯁꯛꯈꯤꯕ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯤꯡꯗꯨ ꯐꯨꯜꯐꯤꯜ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯗꯤ ꯏꯟꯊꯣꯛꯄꯤꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯔꯥ ꯑꯃꯅꯤꯀꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯁꯦ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯗꯤ ꯏꯟꯊꯣꯛꯄꯤꯔꯣꯏ ꯅ ꯍꯥꯏ ꯉꯛꯏꯕꯗꯤꯀꯣ ꯁꯤꯗ ꯑꯉꯛꯄ ꯈꯔꯁꯨ ꯂꯩ ꯃꯗꯨꯗꯤ ꯀꯩꯅꯣ ꯖꯥꯀꯣꯕꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯐꯦꯜ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯐꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯥꯁꯦ ꯌꯥꯝ ꯊꯥꯖꯕ ꯌꯥꯗꯕ ꯃꯅꯥꯏ ꯑꯃ ꯑꯣꯏꯅ ꯑꯟꯐꯦꯠꯐꯨꯜ ꯀꯣ toan mama tabak thorom kya short thazaba uttaba tabak kya amazu tawe adamo kaigumba matanda manju khanbale ishorna tawu ngamoida sidi sugumba aingonda lairiba issue na to problem singse ishorna theng ishorna ki aigamda tawiroida ishorna tawoida ado ishorna di khangeba jacob se thazaba yadaba manai amasune adagi 마제 마이기 분시다 페로이바 동안 마이티바 까마주 레이리네 아도 마기 아소이바 맘지기 마락다 이쇼나 마제 까이노는딘 톡비키데 까이기노 맘시지 까이기 버람도 말 자콥나 이쇼나 하이베 일렉트라바 나트라가 마이 분시다 페로이바 adagi thajaba yadaba manai ama oirakpa matamda ishona maji thoktrisi kai yoram do mal aduni ma'am aina yana na idu numbers masing thiba 23 gi 19 da hoina haigi ishori masin thigadaba taibang ni na te man once haigi targadi magi wasakse once mana si tawni haigi targadi sonsoi soidana du tawraga da aduna jakomna fail oiba targasu mana marmakta pap ta ta targasu marmakta mai punsida ishwar lai ishwar na tawbang amoida ai ishwar gi mohta tonga balambi yenga kan dai chatlagi kana haidi mai gi punsida ko ishwar da thajaba thamga do matamda mana mingonda thajaba thamba timing adagi tonga basin leiba mai gi punsida wana kya amada mana shobuna thairamba natraga pap taba adu singdo leitaga du shona maje kaidong da thadok pi deba mai khubang nung thambi kaigino ma'am sis haidi shori machin thiba taibang mi natte mana kaidong da machin thiroi aduna khoi ma'am sigi wasak pi buje khoi ma'am ningsingje ishorna koi bu kai dong da thadok loi amadi inthok pi loi haibasi koi handa anoba sahi sangma matam ji da koi si ningsing ji ishori machin thi de haibasi jo koi ningsing ji mana matam chuppada chomba ngakta ငါငီ haibasi jo koi ningsing minasi
aduna handak sahi 2026 365 days se koi kano sang doini anau sahi adu bo khoi na hangala yeng si mama 2025 sida christian amo ina ko koi lai isona pina bi khibanu mi chahum go humpu manga adu maina phangba sida nangai na kaya ra isogi mafam da fail oigi si koi ma koi na taibang pan da koi kya mak chen gi isogi mafam da chen be mahuta church ka ga da ba ko church ka ga da ba koi da timing mam phangi adu bo koi tonga ba isagi oi ba tonga ba lambi ma hai ta ne church ka ju ya ba matam du da ka da ba apa koi gi thabak tonga ba pam ba to ho ba tonga ba kya ma su le adu isor da pisen ba gi matam ju koi lai adu bo pi gi da ba matam 2025 ki wari ni ko haisi isor da pi ga da ba matam da koi pi ho da ba aduga prathna tawdo matam da khoi prathna taw hogda ba dagi bible pa na khoi insin bi ba da khoi bible pa gi da ba 2025 se khoi fail oi ba ama spiritual life ta shona pien da ba thaba kya ma pap ta ta ba mam taw adu shona khoi je dandi pi de je kai gi no ma shona khoi dandi pi de je kai gi Ma'am, asai ning sing bi ko. Isori kai dong dong masin thi bangang di. Asina koi ning sing ali jin na ngai nei so thajaba ya da ba mana ya mo ba ta su jakob ki du mai na ko ju fail oi ba ta ga ju 2025 se akoi gi punsi da fail oi ba ta ga su sigi kaino jin ning sing han ba du di wasak bi akoi na fail oi ba thajaba ya da ba mo ta ga su isori matam su pa da ngai gi da makta thajaba yaba manaya moina nangai da mat lepi aduna 2025 se shona khoi bu inthok pi de a shorna khoi bu lang thok pi de ko adu gi shona nangai bu nga pi sen bi duna aduga ai gi nakanda ai gi hek nakanda thajaba yaba khoi bu pang bi bu ma pu amoina nangai gi da mat lepi de ga lakhi aduna nangai na khrum mi be shor ja amna faba isoni amna faba isoni aduna anauba sahi koi handak anauba sahi lakpa matam sidadi kamai tause ge hai ka isona koi da wasak pi bam zo lai rabni na nangai na thajabu ya ba mana ya moina ko jacob se isorgi masagi manung da ma se section na thambi ki bu mai na nangai su sona thambiri haibasi kaudre hairaga ishoda hena thajaba adaga bunsi amado ko himnebsi isona jacob se magi bunsi da isona bor pi gi da braijo makha ta na mu khara mu khanda be ya bi yeng be ko isona magi bunsi da awana mama mazu aduga loina salali adu awana singdu gi marak da magi dakar ta ba pot sei sing dakar ta ba materials blessing hai tare ko adu khuding ma tu sona pina be ki aduga ma haksang phaba adagi magi hinggadaba punsi tangka adu phawba di sona na adum loina biki aduga punsi nung sang ba su pinabi na kona bible dei ubo phangi ba ko magi punsi nung sang ba di mai masa masu ubo phangi adu khagnatana magi masa singi marakta Egypt ki prime minister ama Joseph na prime minister ubo mai mami oba adugi harau mai ba su Joseph ki punsi da pinabi aduna takpadi Joseph se magi punsi da fail oiba pata taba tong hiram kya ma magi punsi da legi bata ga su isona ma se kai dong nung de thok pi de hai ba se ma khoina uba phange adu khoi nungai ri badi Joseph na khurumi ba Jacob na khurumi be shoro nangai na khurumi be shor se aduna khoina khurumi be shor si yamna phaba shor ne aduna 2026 se lakpa matam sida aina ma'am din chinjaning ba dudi kainuna isona khoida sigi promise wasak pi ba si ma khoida thambi Jacob ki maming je lakthok ra isai gi ming hapsen je isai gi ming hapsil la kan isona khoi bi inthok pi roi isona khoi bu kai dong nung da lang thok loi thanam loi aduna
ꯑꯅꯧꯕ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯊꯦꯡꯒꯥꯏꯅꯕ ꯉꯝꯒꯅꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯋꯥ ꯑꯅꯥ ꯂꯥꯛꯑꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯖꯥꯀꯣꯕꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯖꯥꯀꯣꯕꯇꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯗꯗꯤ ꯖꯥꯀꯣꯕ ꯑꯩꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯣꯏ ꯊꯅꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇꯨ ꯏꯁꯣꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯦ ꯆꯠꯃꯤꯟꯅꯒꯅꯤ ꯑꯩꯈꯣꯏꯅ ꯄꯨꯕ ꯉꯝꯃꯣꯏꯗꯕ ꯑꯋꯥ ꯑꯅꯥ ꯏꯁꯣꯔꯅ ꯀꯩꯗꯧꯅꯨꯡꯗ ꯊꯣꯡꯒꯠꯂꯣꯏ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯁꯤ ꯏꯁꯣꯔꯅ ꯂꯣꯏꯅ ꯄꯥꯡꯕꯤꯔꯒ ꯂꯥꯟꯊꯣꯛꯑꯒ ꯏꯔꯥꯏ ꯂꯥꯏꯅ ꯀꯣ ꯏꯁꯣꯔ ꯊꯥꯒꯠꯂꯒ ꯏꯁꯣꯔ ꯈꯨꯔꯨꯝ ꯍꯦꯟꯅ ꯊꯥꯖꯕꯁꯦ ꯆꯦꯠꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯖꯥꯀꯣꯕꯀꯤ ꯃꯃꯤꯡꯁꯦ ꯂꯧꯊꯣꯛꯑꯒ ꯅꯪ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯁꯤꯒꯤ ꯋꯥꯁꯛ ꯄꯤꯕꯁꯦ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯖꯦꯕ ꯏꯁꯣꯔ ꯅꯍꯥꯛꯅ ꯋꯥꯁꯛ ꯄꯤꯈꯤꯕꯗꯨ ꯅꯁꯥ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯃꯤ ꯍꯟꯗꯛ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯍꯥꯟꯅ ꯉꯁꯥꯏꯁꯦ ꯊꯥꯖꯕ ꯌꯥꯗꯕ ꯃꯅꯥꯏ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯊꯥꯖꯕ ꯌꯥꯕ ꯃꯅꯥꯏ ꯑꯃ ꯑꯣꯏꯈꯤ ꯆꯔꯆ ꯆꯥꯡ ꯅꯥꯏꯅ ꯀꯥꯈꯤ ꯑꯗꯒꯤ ꯕꯥꯏꯕꯜ ꯆꯥꯡ ꯅꯥꯏꯅ ꯄꯥꯖꯒꯦ ꯄ꯭ꯔꯥꯊꯅꯥ ꯆꯥꯡ ꯅꯥꯏꯅ ꯇꯧꯖꯒꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯄꯤꯕ ꯑꯆꯧꯕꯁꯦ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ 2026ꯁꯦ ꯄꯥꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯃꯌꯥꯝꯗ ꯃꯇꯝ ꯑꯗꯨ ꯇꯦꯟꯁꯤꯟꯖꯒꯦ